COVID-19 positive oiba mioi ama laikanaba ngamdana laikidre. Bisnupur district ki Fubala ward number 4 dagi masagi chahi 15 rom suraba Khoirakpam Sanatomba apokpa KH inaw ngasi Rims Hospital da laikanaba ngamdana laikidabani. Laikidraba mioi ase kidney gi anaba leiba mioi ni. Laikidraba mioi adu kidney animak fail oibadagi Rims ke nephrology ward ta thani gi mamangdagi layengduna lakiba mioi ni haire. Miron binupi ama Langol Disease Hospital da laikan nanaba purakpada laikidre. Laikidraba mioi adudi None district ki Puichi Khuldagi kachakna kamai ni haire mahang ase ayuk pung 3 rom taba matamda laikan naba ngamdana laikidabani haire. Mai chakpagi thodokta dukan mari tumna chakre ngasi nongalamdai pung 2 rom taba matamda Lamphel Police Station ni manung chena leiba Langol Game Village Zone 4 da leiba dukan mari maina tumna chakhe mai adu karidagi haurakibano haibadudi khangbangamdre thodok thoklaba matung Manipur Fire Service ki fire tender sing laktuna mai kanbagi thabak chathaki. Assam ki Guwahati city pandemic oibata natana district singi mafam da corona positive masing hengat pa leptre ngarang khakta da state asigi oina mioi lising ani ga chani ga marfu mari test obada positive oikre state asigi oina hauju fawda covid positive ki masing lising yankhai ga chamri ga nimfu manga sukre negative oiduna discharge tawkibana lising 35 ga chani pan ga kunma pan sukre amade active case na lising 13 ga chamri ga kunma pan ne Assam ki oina COVID-19 na maram oiduna mioi chama ga kunma thoi laikanaba ngamdana laikidrei.